आकाशवाणी इम्फाल खेत्रिमयुम चित्रभानु न पाव पाजरी अहानबदा मरु ओइबा पाव इलेक्टोरल पॉलिटिक्स सेल चंगबगी चांग हेंगलकलिबा से थिंगनब होनबदा नासिंगे अचोबो थौदांग लै हाइना उप मुख्यमंत्री वाई जोय कुमार न हाइरे मणिपुरी की अपसफा लोकथोकपा हाइबसी शिवसेना की पांडमनी अमदी मशिबु लोकथोकपा ngamba सरकार दा सगोतकनी मणिपुर नोमिनी कोविड पॉजिटिव ओइबसी रुद्रब मतुंग ngasi मियोय अनि नौना दैखिद्रे चीफ ऑफ डिफेंस स्टाफ जनरल बिपिन रावत की अरोब मथों मंगम लानमी की इकाई खुमनब गुलुने नंगसी पांगथोखरे अमसुंग केंद्र लेबा सिदा अनोबा मेडिकल कॉलेज चामयंखैत्रे तांकक अहुम थोंना लिंगबदा अयाब पीखरे लेबासना कोविड वैक्सीन डोज को टीचाम यांखै यौना कामननब होनरिङै चेरक असिदा अनौबा कोरोना वेरिएंट सिंग थोरक्ले हारिबसिना अमुकसु नुंगनांगबा पोहले फिवम असिदा अखोइना ताबिरिबा मियामदा हेक याबा मखै अथबा मतमदा वैक्सीन डोज सुना खाथोपिनबा अमसुंग अटोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तोगजरी लाइसिट असिगी ngaktongnaba achamba thong ahum asi inbiu face mask upiu phut taruki social distancing thambiu maimit amadi khutsa sengna hamdopiu COVID-19 amarinaba e pausinggidama national helpline number singna 01123 978046 amasung 1075 ta aduga Manipuri helpline number singna 0385241166 amasung 18003453 ta phone tobiu hauzik mapung oiba pau our future in your hands haiba team da Youth Conclave ama Imphal West ke pasoi dangasi pangthokre National People's Party Youth Front sin bathoram aduda wangang bada upamukhyamantri amasung NPP gi luchingba Yumnam Joy Kumar na hai lakadori Rajya Vidhan Sabha mikhalda nahasin achobu daita logodabani Manipur electoral roll the voter ayambana nahasin oibana makhuina kari pami haibadu khananaba tanjama logduna ngasi gi miphamasi pangthokpani Sri Joy Kumar na hai hauzuchi electoral politics sa sel changbagi chang hengalakli ba si tingna ba hona minashi मसिन नहासिंग नतना कना अमतना थिंगबंगम लोय हाइरदुना उपमुख्यमंत्री हाई मतिक चाबा मी खंदुना मतिक चाबा सरकार अमा थमदुना समाज असिबु अमदी राज्य असिबु हेना फब अमा ओहननबा होनमिनशी You are more mobile, you have more connectivity adu noin prab khana minaga amana amai mateng banaba kendra madagi la kendra mada loina maru mapang khangna sanaba lei tabnate loin lebani haiba youth ki masenda azana tinaraga amaga ma mateng banaba adu umma tawnobase yam darka oi aduga sida sunatana karaida kari tawba yaba aswan ba pham krai lege ko ka bisin kupna neinaga haiba 2022 election ase nginami BJP Manipur Pradesh Sinduna Business Sampark Avian nominini chupna hayengdiki pangthok lagani Imphal leba BJP office ta pangthok pa pawgi mipam amada dol gi president A Sardar Devi na hai BJP gi wakalon di miyang punna chaminab amasung raja asibu santi leba amadi chakwa pa pro pa haibasini mang hai nominini chathagadaba Business Sampark Avian gi manung chana raja asida leba saknarbe miyushinga unaduna Manipur santi amasung chakwa pa porok nabagi dam kari kari tawba yabagi habig matangda makhogi mot logani Srimati Sardar Devi bin hai nini chamba numita ऐतिहासिक और नुपी लाल नुमिता राज्य असिक मफम खुनिमुक्त लेरिबा इमा कैथल सिंगदा प्रोग्राम के पांगथोकनी मदुदा दल की कमिसिना इमा सिंग उनदुना नुपीसिना करी थौदांग लोब याबगे हाबदु खनगनी Tramathoidagi tawgadoriba business samprak abhiyan si prominent leaders singsi loina makse koi unaba jatkani any lining laisol tongan ba singi leaders sing loina ma koi unaba jatkani loina na prominent leaders singsi unara kanda makoi gi suggestion aikoi Manipur si shanti leiba develop tawba adugumba lamdam mama oihanna na bidamakta makoi dagi koina suggestion sing lawgani loina na makoi dagi koi blessing aikoi da makoi na blessing pibi ba adugumba ge koigi program haiba tare hayengdagi haugadorisi Manipur ki Armed Forces Special Powers Act apaspa lokto pangamba sarkar Shivsena na sagot kani Imphal ki babura de labor dol ki office pangtok pa pawgi mipam amada Shivsena Manipur State Unit ki President M Tombin Hai matang chei da pangtok ko doribar Rajya Vidhan Sabha mikhala Shivsena na mai pakla badi apaspa lokto pangam na ba tabi togdugani
Handak Nagaland gi Monzilla the Mutera Mari Hatkipa Aduga Marilena, Nagaland Amasung Meghalaya degi Apasfa Lotonaba, Marilenaba Mukimantus in the Taxan Kiba Adu, Tagat Ningaini. Mahang na hai Congress na luching ba sarkar leringi matamda Kendra taretegi Apasfa Loktoki Aduga Hauzik Pali ba sarkar asina karigdamak ek asi Loktopang amdribano amasung masing matang da Mukhyamantri na wafung kya fungtopam toi. Awang nungpuk namdamda leriba Maru in Manipur Armed Forces Special Power Act 1958 Maru Pang Mutatana Loktopangamba Adugamba Sarkarama Lani Adugi Sarkar Aduda Shiv Senada Akakpolatana Akoi Corporation Pigan Ozikla BJP Sarkar Siki Chimiso River NB and Show a first pass Lokto Navonavada Mahak Miang Lunana Akan Batang Lorcan Havagi Asset Patazavado Shiv Senagi President Moina Maina Taze Manipur Vidhan Sabha Mikhalga Marilena na Rashji Dolsing Amasung Media gi training program amangasi Panchayat Babal Imphal is the Pangtokre District Election Officer Imphal is na senba mipam aduda EVM VVPAT Amasung Mikhalga Marilena ba tabok toram singda ihanbam iyang changki Bisnupur Jila gi manung chana leba Sangay Paro Mamanglay kay na Harol Club ki naung nasaba building amangasi MPCC gi President Amasung MLN Loken Singh na sangakre tabi riba pawasi Akasvani Imphal legini Manipur da nang miyo kun mari COVID-19 positive oiba thengnaki ngasigi oina positive oiba gi chang chad ama dasmik tare ni positive oiba miyo ani lekhide razi gi haksal vivang na thokpa cherot aman hai razi asida hauji positive oiba masing lak ama lisin kun manga chamri humpudra nipan sure lena aste ki siki ba apun mamasina lising ama chama pa marfu tare ni COVID positive oiba miyo taratre na naba fakibuluna na naba phaba apun mamasing Lak ama lisin kun humdo chama ni futare sure naba phabgi changcha da marfuda nipan dasmik ama marini hauzik active case chahum ni phumari leiri Manipur ngasi nimida waram fawada covid vaccine dose lak kun ni toy lisin kun nipan sumna humputra ka khre masing manung da ahan ba dose ina lak tara ni toy lisin marfuda mapan chato irang khai amasung anishiba dose na lak mapan lisin kunipan chahum kunni ngashig oina dose lisin taru chato marfuda mari kapkhe Equality Reducing Inequality Advancing Human Rights Hybrid Hiram da Malingi Miyobegi Hakan Begi Numit Manipur da Sungasi Paksana Pangtoki Manipur University gi Law Department Amasung Center for Human Rights and Duties Education Sinduna ngasi Palanthorum asi University asi da Pangtoki Thorum to the University asi gi Vice Chancellor Professor N Lokendra Singh Yauna achi angi maram da khang herba miyogana saryaki Thorum asi Tamelong College Sinduna College asi gi Multipurpose Hall da Pangtoki Lebas na ningtang lo pachay humbudra mga surapuga marilene na pangtopa azadi ka amrit mahasop tarong gi saruk amo oina iday numit kuding akanaba quiz ki tarom let na sandok na lagli ngasigi quiz masada sinajari Tabiriba singbo ngangom kiranna taramna okshari Akasbani Imphal gi ipau kangbo masung Raja ke Art and Culture Department punna sinjaba Azadi ka Amrit Mahotsav quiz program gi taranipan suba episode ki wahang hangjari wahang adudi Kolkata da house arrest tawduna laibadagi nanthok satkhra matung da Netaji Subhash Chandra Bose pu Afghanistan da kari maming haina khangna khibage The question is what was the name that Netaji Subhash Chandra Bose was known in Afghanistan after he escaped from house arrest from Kolkata. Aikoi email address airimphal.news@gmail.com da isagi ming laifam amadi contact number gloinana adongi paukum thabirau. Mamangi irai numita quiz program asigi taratere chubi episode ta hangjakhibu wahang. Ing sok lising machanipan humputra marigi August thada Assam da pangtokhiba Jilla Darbar aduda Manipur gi ningthau Chandrakriti gu unekhiba matamadu gi Bharat ki Viceroy adu kanano. Wahang asiga suma paukum de Lord Northbrook ni haibasini. Khwaidigi hana suma paukum pirakhiba miyoi ahum khangatchare makhoi sing adudi ahanba winner na top awang laikai degi Laisram Ibohan Bishing ni. Air Imphal gi ipau kangbu amadi Manipur Sarkar gi Art and Culture Department ga kusam naduna sahi ama chupna pangthok piriba azatika amarit mahasab asita jabada yan pun loksing oi Bharat na sahi undramanga sorakpagi palal asida khoina khanghaudaba haukraba puari gi ningkha tamgi lanpham asida thauna phana thawai katkraba thawasing khoina khangjaba ngami aduna thoram asi chang naina tabinaba miyam da haijari
अनिसुबो विनर ना काइराव बित्रा मखा लैकाइदगी तावरेम याइफबिनी अहुमसुबो विनर ना कवा नावरेम लैकाइदगी लाइस्रम रविंद्रनाथ सिंह ने विनर सिंह द कांग्रेचुलेशन पिजरी लोइसिलकपदा ngasi tara nipan sube episode ke quiz ki wahang amuk an hangjari कोलकाता दा हाउस अरेस्ट तौदुना लैबदगी नानथोक्तुना चटख्रब मतुंगदा नेताजी सुभाष चंद्र बोस पु अफगानिस्तान दा करी ममिंग हाइना खंगनखिबगे द क्वेश्चन इज व्हाट वाज द नेम दैट नेताजी सुभाष चंद्र बोस was known in Afghanistan after he escaped from house arrest from Kolkata. Lai harawi matang da niminifu mangani chatagada ba workshop amangasi MLA Okram Suzakumar Hogdokre Temple of Universal Peace Awareness Cum Arts and Cultural Academy Manipur Sinduna workshop ase thowa Zelagi TT Indoor Stadium da pangthokle Assam Rifles None Battalion ngasi none Zelagi Khongsang Village da Narol Singh oiba career counseling program ama pangthokre Nomagi oiba legal awareness program amangasi Sanapati Zelagi Kaibi Kul da pangthokre thorm adu da Manipur State Commission for Women gi chairperson in charge yauna commission gi members sing saruk yakhi Akaswani Imphal gi pau tabiri Chief of Defence Staff General Bipin Rawat ki aroiba mathong mangam nomai taratre lakatuna lanmi ki ikai khumna bukalonena ngasi Delhi Cantonment gi Brascore crematorium da pangthokre General Bipin Rawat amasum hakiluna bi Madhulika Rawat ki haksa ngasi ningtul Brascore da purakhi lebasi gi ahanba Chief of Defence Staff ki mafam da ikai khumna ba udanna bi da miyoy kya na mafam adu da lakhi केंद्र की मंत्री सिंह राजनाथ सिंह किरेन रिजिजू उत्तराखंड की मुख्यमंत्री दिल्ली की मुख्यमंत्री अमित दी सर्विस अहंगी लुचिंग बसिंगना सरदांजलि कटखी केंद्र नलेबा से द अनोवा मेडिकल कॉलेज चामें खैतरे तांका अहम थोंना लिंगबद अयाबा पीखरे लोकसभा दंगसी वफमसी फोंदोकलदुना केंद्र की हक्सल अमसुंग याफा युंबाल के राज्य मंत्री डॉक्टर भरती पवार न हाई मसिग मनुंग द हौजी फाबदा मेडिकल कॉलेज हुमपुत्रा मथौक तोब हौरे डॉक्टर भरती नमखा तान हाई चेसी की अक्टोबर फाबदा ट्यूबरकुलोसिस की केस चादा तरानिपान हाइबदी लाख 8,000 रोम हेंगतखी Rajya Sabha da piba warol amada kamas amasung industries ki Rajya Mantri Anupriya Patel nahai warana Pakistan da pharmaceutical ki polam sing thadopagi chang English ngani tara US $1 billion chamakuma pandasmi ahum ani ormbadu English ngani kunkuma thoida billion dollar chambe yangkhani thoi dasmi ahum ani da hengalakhi amarom da railways mantri Aswini Vesnana leba asigi railway station lising taru subna humbutra mathoida wifi gi kudong chaba pikre haina Rajya Sabha da pawdongkhi Leba sida hauji fawada COVID vaccine dose koti cham kuntra matoi laktra nipan hena kakre kendra gi haksal mantraloi na hai haukiba pung kumri da vaccine dose la humputra mari lising yang khaitere hena kakre mantraloi na hai haiba matam stemio lising tare chatru humputra nipan na ba faduna na ba fagalak pagi chang chada masudra nipan dasmi ahum taru oire hauji fawada mioi koti ahum lak nipu matu hena leina astegi na ba phakre hauzik active case lising masudra mari hena leiri Sarkar hairi Rajya amasung Union Territory singda vaccine dose koti chamanipu hena pikre Haksel Mantraloi na hai Rajya amasung Union Territory singda katriba vaccine dose koti tara nipan lak marfu hena leiri Hauzik sana bagi pau Uzbekistan gi Tashkent da chathariba Commonwealth Lifting Championship ki kilogram yakai manga gi kanglupta S Vidyarani Devina lukpa gi takaman fangle Nonezala gi kulzi da chathariba hanba youth gospel Olympic ki nupi gi volleyball final Tamluk na laure final da makhoina langchumbu thoikibani Zinghan Lamka Youth Club Churochanpur da chathariba SPPB Jubilee Football Tournament ki final changi ngasa sane ki semi final da Jihang Lankana Classic FA Bupanjal ani amada thoikibani Loshilakpada COVID-19 ngakthona ba vaccine kaptokpa face mask upa phutaruk lamna leiba khutsa amadi mai miteru tanana thamba haiba achamba thong singa singa na chepina ba amukana ningsing jari Aroiba da maroiba pau amukhana Electoral politics ta sel changbi kisang hengelak leba setting na ba hona bada na shingi achobo thodang lei hai law haina upu mukhyamantri Joy Kumar hairi Manipuri ki apaspa loktok pa haiba si Sipsena gi pandam ni amadi masibu loktok pangamba sarkar da sagot kani Manipur da nomin ini COVID positive oiba siru da matung da ngasimiyo ani nongna lekhidre Chief of Defence Staff General Bipin Rawat ki aroiba mathong mangam lanmi ki kai kumna bolone na ngasi pangthokre amasung kendra leba sida anoba medical college chameng khaitere tangka hum thongna lingbada ayaba pikre pawlezare